हौखिबा जनवरी की तांग कुनगनी पांदा मयांग इम्फाल पुलिस स्टेशन की मनुंग चनबा इरोंग सलाम मचागे ngaywok farm amada sina fangkibi wasima ge thogdok kamari lainana semkiba JSC against the brutal killing of Miss Wasima yaripok tulihanna ngarang ahing nungyai dagi hoduna kaukiba Manipur pumbagi general strike asi ayuk minister TS Syam Kumar ga wari sanaduna yanaba purakpadagi JSC na kaukiba pung kunmari gi ban adu handok le haina lauthokre Imphal More Lambi gi khudeng thabida Assam Rifles Personnel amana IPS nupi officer amada molest tauki haibagi matangda ngasi state asidagi Assam Rifles yauna Indian Armed Force logthu haina miyam gi oiba khongchat ama satkhre ngasi All Manipur Indigenous Women Forum na sinduna chathakiba khongchat adu wangkhai gi Wall United Club tagi hodna chatki rally adu konung mamang fauroga matung hatta romda laktuna minuthong lalaga khoyathong tamna lakhi हौखिबा जनवरी की तांग कुनगमापन नुमिता थौबाल डिस्ट्रिक्ट की मनुंग चनबा खंगबोक अवांग लैकाई बांगसिबादोन पार्ट 1 दा मोइराम थेंग ओंबी मंजूरी कौबी नुपी अमा गाड़ी न थोमलमलगा सेनखिबा थौदोकता चेनबा मियुई मरीमक ngasi थौबाल पुलिस ता सरेंडर तौरखरे Myanmar dagi lakpa Muslim macha ahum che sang yaudana Manipur naron da sanglakpagi maralda haukiba chahi Englishing ani taraga nithoi gi February gi thada Churasanpur police na faduna Manipur Central Jail sajiwada lairakhiba MD Daulia chahi kuntraga nithoi apokpa laikhidraba Said Hussein MD Salamatullah chahi kuntra apokpa MD Sahed amadi MD Khafiyatullah chahi kunguhumdoi apokpa Iqbal Hussein hariba Myanmar gi Rakhine state tagi miyoi ahum asi makhoi jail da lairubagi matam loiraduna ngasi Myanmar immigration da khusinnarakre Nomagi oiba awareness kam blood donation camp among asi Rims Hospital da pangthokre Saint John Foundation School ga State Blood Cell and HM Manipur amadi Rims and State Blood Transfusion Council SBTC ga khusamnaduna pangthokhibani Awang Nongpok ta ahanba oina Ghari Awang Laikai da Liwa Group of Companies ki WPC Center ngasi Chief Minister gi loina bi en hiai nuna maikum hangduna miyam da khusinnakre Yumthang nariba Assam dagi Manipur tamna changlakpa singda coronavirus ki layong khangdok nanaba Manipur Health Department gi pautak matung inna laichat asigi screening booth ngasi Jiribam da District Health Society na thamkre screening booth asida District Health Society gi official singna infrared thermometer sing sijinakhi Numit tara mangani chupna sathagada Sparse Leprosy Awareness Campaign 2020 Loinana Anti-Leprosy Day gi thoram ngasi Tamenglong District ki manung chana laiba Tamaida Autonomous District Council Tamai gi member Rawang Dimna Chief Guest amadi Tangmai gi SDC P Willingbo Tamai Village Authority ki Chairman Adin Abon Maisu Sarugyaki Ngasi Jiribam District ki Jiribam Higher Secondary School da JCLPS Manipur amadi JCLPS Jiribam branch na sinduna free medical camp ama pangthokre gynecologist medicine skin orthopedics ayush surgery amasung atop specialist yauna doctor taragani thoina medical camp asida sarugyaki free medical camp asida lem hidak langthak singsu piki Englishing amaga chamapan humdra dagi linkhatuna chalaiba horakhiba regular tutorial home gi sahi yankhai subagi golden jubilee gi celebration ngasi Kwakaithel Haino khongnembida laiba regular English high school campus ta pangthokre Hojik thokliba coronavirus laichet asi malem gi oiba laichet ama oire masina maram oiraga ngasi World Health Organization na laichet asibu emergency ni haina lauthokre mamang sahi gi December thadagi sandokpa horakhiba laina asina malem gi leba kungamari gi mayada sandokre miyoi lising kaya nahankre hojik fawda China khakta da coronavirus na nabagi sikhiba mi gi masing chani ga 12 sukre Parliament Union Budget Session Englishing ani kun ngasi ayuk pung 12 taba matamda Parliament ki Central Hall da India ki President na wangang duna hodokre mahaki warolda handak Ram Janmabhumi ki matangda Supreme Court na pikhiba while adubu singthaki masigi mathakta hojik lairiba government asina mai pakna pangthokhiba thabak thoram sing kayabu singthabaga loinana India gi mipum khudimak na hingsa gi oiba thabak thoram da yaudana ba appeal tawki
India gi ihan hanba oina atopa country gi football club ka professional contract sign taunaduna professional nupi footballer oirkrabi lamdam asigi sanaroi ngangom bala ngasi Imphal International Airport ta Kolkata dagi thunglakre chatkiba chahi gi November tha da chathakhiba trial da mai paktuna tha asigi kunga da punna tha tara nipan gi oiba contract ama Scottish Women Premier League Club Ranger FC da sign taunaduna India gi oina ahanba professional nupi footballer oikhibani Saliba tha asigi tang nipan dagi hona young development player YDP na sinduna Amita ground kwakta Maronglo ward number 3 da satharakpa ahum suba Devansa 5 men aside open soccer football tournament 2020 ngarang loishin kre ngarang sanakiba final match aduda Javed FC tera khongsang bina Ajamba FC bu panjin ani shinoda maithiba pikre